एक्सीडेंट दा कुकी अमा लेखिद्रे पाव सिकंग लेबा के मेरा दिगिल कुचबनी ngarang numdang pung 13 tarakpa matamda Churachandpur district ki manung chana leiba S Boljang Bilhes da lambi da satlamba san amada gari na thomjinduna accident thokpada kuki nupa ama thodok thokpam da laikana bangam da lekhidre hairi lekhidraba mi edugi maming na MR Pongting mang apokpa nongkolun kawi Churachandpur gi S Boljang da gini hairi ahan bada yamna maru iba update ama kang leiba ki meira digi lokachage Myanmar da ZRA gi lanmi ke Hatkhre Land Care Talk about Myanmar Manung the National Army CNN Jomi Revolutionary Army ZRA gi kem amangarang kudum sansilaba matung ZRA gi lanmi kunrom Hatkhre hairi mian asisa thakraba matung the National Army gi maike de gi lauthuki badi karigumba makata na ZRA gi mateng panglamlabadi panglamli khuding maksibagi serak pi gani haina lauthokre makata na Myanmar gi tongan mafam the ZRA gi atopa kem sing leibra haina thibu humba gi thabuk helicopter sizina duna nung thak yengsingba gi thabuk su satakre hairi aduga mathangi update asna kangla powder gi lokachage Kuki Millitantsingna Koukruk Senjam chirang amadi mulai khulda nongmai kapsil lakre mamang sahi gi me hum dagi kanglup ani gi marak ta sathar ki balan asiga sahi ama mapung pharak pagi palan ngarang manipur gi mafam kaya da pangthok na dun numidang gi matam da laiki drawa thu basing gi mafam da maira katuna palan pangthok lingai ngarang numidang pung nipan makhairum ta bada Koukruk maling Senjam chirang mulai khul gi singthak gi nongmai round kaya kapsil lakre madu gi makha tarak pada numidang pung mapalom tarak pada Koukruk amadi Senjam chirang gi maning thang basing lom dagi amuk hanna nongmai kapsin duna landaraki madu da kun ngak liba kunjasing na sukut handuna nongmai kap naki ngahek ka naraba matat oina nongmai kap naki adu da mioi amata sok paniya bagi paudi leite nongmai kap bagi pau phangba gi central forcing su adu da hanjilak tuna aduga mathangi update asna mioi amana leika idu leminna banupi ama ijat manghanna ba hotna rambatana tana tamthina su furamle haukiba April kunga mathui gi numidang pungma phuma khairom tabada Thobal district ke manung sanba laisang them basikong da leiba laisang them dana joi chahi ni fuga mari apok payai mana Thobal district ke mafam ama degi tha mari gi angang amasu naupuri ba longjam ongpi anandi aseng ba maming natte kunthra gatar ma puroiba samubi mi leitabe gi asik pa khudongja ba lor ganupi oibi gi jatem sing na ba hotna rambatana tana tamthina furamle hairi asigumba thawong asibu kuman United Clubs and Maira Paibi Association Kokma mayang Imphal gi mekai di gening da phongdorakli loinuna thodok asida hakthingna na senari banupi oibi gi ijatpu karisu loitana khali ba sagi pangkhuk oiraba laisang them dananjoi sanabu phaduna serak pina ba hona bada mateng pangbiu amadi mari leinabu authority na thubo matam da mara leiriba miu asibu phabi duna legal action lokut piu haina Kokma mayang Imphal women gi secretary Rebecca laimana thadorak pasero namana phongdorakli aduga mathangi update asna illegal immigrant gi thawong sing degi ngak thokna bana sing na kulai pairakpani anti national oina painarakpana te chief minister normalcy puraklabadi na matana kulai pairoi nungthungbam biren pawasi pandam degi lokhuchabani illegal immigrant gi thawong sing degi miyam amadi masangak thokna manipur gi na sing na kulai pairakpani anti national oina kulai pairakpana te mapung phaba security piduna normalcy puraklabadi na matana kulai pairoi haina chief minister nungthungbam biren na phongdokre the week magazine india ga unaba amada chief minister en biren na phongdokki bida state asida thoklibi irang asi haurakpada miyam na lengak ta lanu uramba adu unnatural oiba khulsing hengalakpa poppy plantation hengalakpagi yauna data amadi visual evidence kaya mayek seng nu utpadagi ngasigi miyam bu wakal tarakle manipur gi saruk ta leiriba indo Myanmar ngamkhoi ki asang basi kilometer sahumga maudraga nipan romni hairiba ngamkhoi paring asi mamang gi lengak singna ningthina yengsin dana leiram badagi BJP lengak ngamkhoi paring asigi kilometer tara rom sambal kha ki bani hojiksu kilometer kunga mathoi amaga ngamkhoi sambal kha na ba hore chief minister na hai ngamkhoi paring ningthina yengsin dana thamlamba na free movement regime gi khudung sa phalo tuna hauki sahi kuntra rom asida kang Lon kaina sangsilak kiba mitop singna Manipur da alarming situation ama ohelakpani masipumnam ubadi kumja 2013 da Congress party ki MLA oiningai matam da mitop singna tokhaiba administration amadi homeland nongmadi talakpa yai haina phawa matam du ki lengak to warning tokibani adubu Congress party ki lengak aduna ta khidabagi party asidagi toktuna BJP da yorakhibagi asoba maram amasuni adubu ngasi di BJP lengak lakpadagi mitop sing asi khandokna ba biometric yauna technical gi section thorong sing lokhatuna leptana thabuk pai khalangli mangna makhata roduna atop security force na tana Assam rifles nang khoi paring ngak pa haibasi oithokloi Manipur dang asi di insurgency leiram be susing hantarakle ngam khoi paring ningthina ngak selaba kakta insurgency ki susing ngasi su hantarakani tokhaiba administration piba haibasi oithoktabani Myanmar da ki sangsilakpa mitop khuding loina konsinduna thamba haibasi di oiroida bo phamni maram asina Manipur dang lingai matam de gi lerak kuki jo purup ki mioi singna punna phamina dunu wakal ta minaba mathu tai masidana tana mitai purup constitution ki lopi na basang silak de ST states demand asisu kupna khana dunu wakal ta minnar
बखक्ता डिसीजन दौब चुमगनी हाइकी लोइना मणिपुर की नहासिंग एंटी नेशनल ओइना खुत्ता खुलाई पाइरखिबा नते इलीगल इमिग्रेंट सिंगना सथरप थवंगसिंगदगी मियाम अमसुंग मसांगक थोकनब खुलाई पाइरखिबनी अदुबु मपुंग फाना सिक्योरिटी पीदुना नॉर्मेंसी प्रोग्लबती महाक नहा अमतना खुलाई पाइरोई स्टेट पुलिस आमरिसिंगदगी खुलाई लौखिबा असि सिंगतम अनिमक्तनी मणिपुर इंग तप्पा अमदि महौसागी फिबम हंजिलकना होटनाबदा खुलाइसिंग लौखतब यारोई मरम असना सिंग अमसुंग तम अनिमक्ता सिक्योरिटी फोर्स ना थियुब हुंबगी थबक चथदुना खुलाइसिंग फागतना रिकवर री लेप्तना तौरी हाइबो वफम चीफ मिनिस्टर एन बिरेना फुंगदोखी वीडियो सिंग बिबगी दमक्ता मैम पुमना उपो अमखाना थागचरी नो अपडेट की दमक्ता ऑनलाइन मणिपुर यूट्यूब चैनल असि बुनुक्सी बिदना सब्सक्राइब तौबिरम थैंक यू सो मच।